Manipur popular government ama lingnabagi thabak thoram SHINGDA KHUMANG CHAOSHILLAKPA OINA BJP ki national spokesperson su OIRIBA Bjp Manipur Pradesh ki in charge Dr. Sambit Patra Ngasi Imphal Da Thunglakhre ngasi BJP ki MLA SHING AMAMAMTA OINA UNNARABA yai HAIRI Dr. Sambit Patra Ngasa yukpung nipan makhairom taba duai da Indigo gi flight amada Delhi dagi Imphal gi Birtican International Airport ta thunglakhi mak na airport ta thunglabaga BJP Manipur Pradesh ki General Secretary KSL na taram okhi Dr. Sambit Patra Imphal gi airport ta thunglaba matung airport ta gi mapan thoklamdana mafam aduda ngaihak leiramlaga Churachandpur gi damak helicopter da Imphal thadokhi ngasi numit nyungba matung da Churachandpur da gi Imphal da amuk laklaba yai hairi Thazaningai oiba source tagi fangba press na fangba pau amagi matung ina Dr. Sambit Patra na Churachandpur dagi Imphal da thunglabaga hotel Imphal da BJP gi MLA SHING AMAMAMTA oina unaduna anoba lenga kama semna bagi batang da wari sanaraba yai hairi masiga iroina na Delhi da laidiba MLA SHING su ngasi Manipur da thawlaklagani haina pawas na makhatari panbayabadi Manipur da president's rule thamlakpa tha phajilakpaga iroina na BJP amasung wakalon manaba political parties singi MLA khara punsilaga anoba lenga kama semna bagi THOURAM chatharibani Madugi saruk amu oina mamangtha April ki tang kumapan da independent MLA SHING yauna BJP amasung atay political party ki MLA kunma thoina khutyak pidune set as the popular government ama lingnabagi THOURAM paikhat piu haina prime minister amasung union home minister da cherol thaduna taksin balaikrabani Masigi makatarakpa oina Manipur Legislative Assembly ki Speaker Thokchom Seitabratana haukiba tang anida Manipuri Governor Ajay Kumar Bhalaga su unaba laikre Numit adumaktada Speaker T.S. Seitabratana Manipura thapliba President's Rule asi review tauraga athubada popular government semlakpa yabagi oithokpa lei haiba wafamsu makna phongdokpa laikhrabani